ngasi ayuk phongmase phongsingdagi maruoiba paukhom ka charaga mayamda share tawjagi ahanbada Salai Group of Company gi court ki hearing October 18 yaithokre Salai Group of Companies ta thamliba athingbasing handoknabagi matangda serp court ngasi pangthokani haina tawramba aroiba report asi hearing thasi 18 yaithokre aroiba hearing loiba phawba ngaiminanaba company asi ki managing director elangwa brozen investor singi uning singsilakli Oripok the lady was set up court mamang the Paumising Unabada managing director Elangum Brozen High. I think what I'm living as he handok pinaba Salina petitioner ama when a Hajaduna, Lakpugi Matung in a Tasaki Mapanda Ahan hearing Pangtoki. Ngasi NIA Gimakadi getting what I'm living Matanga report Bikala Kitabana. Tasigi Kungamapanda Aroy hearing to behind a court Matam Lepki. Lamdam asigi setmilon phagat handuna mipal tangda lamdam amagidamak salaina thamliba pandam sing asisu ahongba leitri company asida thamliba thingbasing asi hek handokpaga miyamga punna sakhot lambida khumang sauksinba ngamnabo khotnagani hainasu makha tarakli atopa pawmana lalhauba singi lotpham thugaikre khusu khulai phagatle security force na ngarang kangpokpi district Bolzang village manakta satakiba operation lalhauba singi lotpham ama thugaiduna khuchu khulai kya phagatle hairi pawsin hai intelligence ki akaknapa pawam phangbadagi satakiba operation aduda Bolzang village manaki jungle manungda leiramba lalhauba singi lotpham adu thugaiba ngamkibane maphamduda M16 rifle ama 9mm gi pistol ama country made revolver ama amadi kapa yariba nungmai maru humpu phagat pangamle adubo maphamduda lotlamba lalhaubadi phabangam hodre Pagalaba Kusu Kulai Singadu, New Kaitil Marmi Police Station, Sinakari Haidenasu, Paushna Makatari. Atopa Pau Manamu, Mamma Wahangamo in a Hangaduna, Lakli Vangasi Powder, Mam Pokumpirakle, Mam the Seattle again. Test result Kianaba complain Amagi Matanga Health Director, Singdorakli. COVID-19 test or Ruben Numitari Nish, Hudrabadi, Atopa Tesiade. Singmeru mamang lekai digi haikruism ganga kaubi mi ama kumalampak talaiba government ki testing center amada thasagi mapanda COVID-19 test tawruraga October taraga mathoida positive oi haiduna report pirakpadagi mabina diagnostic ta October taraga humdoida amuk hana test tawrubada negative oi haba pawphong dorakpagi matangda Manipur government ki health services ki director Dr. Rajo Singhana sengdorakli misak adugi sample adu BRDL Jennings to October taraga mathoida RT-PCR test tawbada positive laki haibasi asumani hairi lenga ki makedi ga hokiba September taraga tereta COVID-19 test tawbagi satna pathap ama thoki advisory aduda mayek sengna palli madudi kanagumba misak amana karigumba makhal gi COVID-19 test ama tawruba lairabadi numit tari ni gi manungda amuk hana test tawbu yadi amukasu advisory asimakta palli madudi kanagumba Karigumba mafam amada natragana lab amada COVID-19 gi test ama tawruraba matungna pirakriba result adu summi lale khangdoknaba hana test tawbu yaroi warol asi ICMR nasu hana aiba oina khanganduna lei hairi RT-PCR hairiba test makhal asi COVID-19 na 9 natragana na de haba khangdoknaba khwaidigi pharba test makhal amani test makhal asigi sensitivity haibadi na re haba khangdokpa ngambagi mapangal asi sadra humdadagi maudra phawba oi Maduna Sada Taradagi Kuntra Powbri COVID-19 and Narabasu negative result Tolakpa Yai Hadi ICMR Amasum Teski SOP Matung in a mi ama RT-PCR TrueNet CBN AAT RAT Amukak test over the positive oirabadi Amuk Hanjina test of Drabasu Asyang Basumba positive ni Haina Logani Hadi Madam Singasina retest of Hibasima Aranba Ama Oi Aduga Result khenarakpa haibasi oithokhtaba natti hainasu serul asina singdorokli haina paw asina makhatana phungdorokli to payamna ngakpa thawdo amana mu second MR dagi nungmai 53 mangbagi case court na 21 taramatho gi mathakta charge frame tawre UKLF ki chairman Lunkhokson hawki puna program offender ni haiduna lakthokre hawkiba kumja English singani ga tara taruk tagi hawraklaga kumja English singani ga tara tret ki angan basruk phawgi manung da Imphal gi anisuba Manipur Rifles ki battalion headquarter da leiba DGP Pul gi arms court section na thamba .9mm gi pistol yankhai ka taru amasum magazine yankhai ga nipan usi sahonda huran ki ba case ki National Investigation Agency NIA na frame tarakpa charge ta yumpham oiduna case asidi 21 singni haiduna charge taroki singi manungdagi 21 taramathu gi mathakta charge frame tawkibaga loinana case asigi 21 ama oiriba UKLF ki chairman Lunkhokson Hawkip Allies
Soson Allies SS Haukip Saini Pugamapan Khangbarol Village Tengnopaldagi Mantri Pukhida Leibabuna Proclaim Offender ni Hana Lauthokre Thauduksigi matangda ahanbada anisuba MR gi commandant P Manjit na Imphal Police Station report tawrakhibadagi police station sina case ama register tawduna lokhatlaga thijinba hokibani adubu case asi National Investigation Agency NIA da sinnabadagi agency asigi Guwahati branch na June ama English taraga panda regular case ama lokhatlaga investigation satharakibani NIA gi case number na RC02 of 2018 NIA Guwahati ni aduga case asigi charge na September 15 English taraga panda court submit tarolaga masigi supplementary charge sheet amukasu thagalakhibane tha asigi taraga marida case asigi accusing gi mathakte NIA gi charge sheet asida yumpham oiduna court sida charge hearing charge consideration pangthokraga reserve tawduna thamlakhiba asigi order adu ngasi laukthokibani hairi charge frame tawreba accusing asigi mathakta court na tungan ba Indian Penal Code Unlawful Activities Prevention Amendment Act amasum Arm Act ki section singi makhada charge tawri hairi adumoinamak reserve tawduna thamlakpa charge hearing gi order asi laukthokpada accusing gi maraktagi MLA Yamtham Haukip Rifleman Raisram Anil Kumar Thoksom James amasum Talung Pungphina Maidi court na masa lakhidabadagi makhoibu hayeng case asiga mari leinana court charge sing asigi matangda soidana laknaba khanganki hairi loinana case asigi accused ama oibadagi mirot oiduna leirakhiba United Co-Collaboration Front UKLF ki chairman Lunkhokson Haukip Allies Soson Allies SS Haukip puna court na program offender ni hana lakthoki hairi nasu pauksi sina makhatari Atopa pao manamu Colonel Ajoy Chaudhuri sienaba palel drug case court na witness mari examine tawraga research tawkhre ngasidagina sahi taret henbagi mamang kumja English ngani tarahumdagi February 19 da matamdur Imphal gi M sector da army gi PRO oina laikhiba Colonel Ajoy Chaudhuri na lusingba khutpu na Imphal dagi yamlaba drug sing more tamna pushilakpada palel da Thobal District Police Commando na hakthengna phagatkiba case ki CBI na frame tarakpa charge sheet yumpham oiduna satharagliba wayel da case asigi prosecution witness mari ko na masil hangduna cross examination tawraga research tawkhre hairi aroi boina content masang khatanga mayam da share tawjaramge disqualified tawgadabagi ngaiduna leirba lukhoida bot pigumsi Ranjit Bali gi hamengi sindur o lukhoi amasum Nakali People Party gi khuraizam lokenda bot pigumsi Miyam gi seva ningthi na tawgadaba Congress Mirep Salam Zoida bot PBU haina Manipur Pradesh Congress Committee gi Vice President amasum Treasurer oiriba Shugunu Kendra gi MLA K Ranjit na phongdokre haina su pauksi esina makhata na phongdro loshilakpo oina yamna ngakpa paw mana satellite radio take toba Amur Falcon Irang Tamenglong district ta amuk hana thunglare amasu thunglagani thajanari satellite radio take toraba Amur Falcon ngarang numaijing numitki numidang oiramda Masigi marum kokpham oiriba Sainadagi kilometer lising kunga mapan lana Manipur gi Tamenglong district thunglare malemda khwaidagi sana paiba usek ama oina khangnariba Amur Falcon manga mamang sahigi November thara State Forest Department na Wildlife Institute of India Dehradun ga khusam naraga migratory bird asina pairiba route singadu study tawnabagi damakta Amur Falcon manga satellite radio transmitter fit tawraga thadokibani hairiba Amur Falcon manga adu Siolon Pusing Phalong Irang amasum Barak haina tongan maming thonduna thadokibani Irang amasum Siolon haina maming thonduna Manipur gi Amul ambassador oina thadokiba usik ani asigidi makhoi gi flight route signal singadu makhatana fangki adobo atopa GPS take toroga thadokiba Amul Falcon ahum amadi makhoi gi signal fangidre Tamenglong Forest Division gi matung inna Siolon amasung kilometer lising kunthrago humdoirom pairaba matung na ngasi nomanini asida Manipurda halaklaba yai haina thajanari Siolon amasum irang hairiba GPS take toroga thadokiba Amur Falcon ani asi Myanmar da thungnabagi damakta Thailand gi Laos lalaga paikhre adobo irang hairiba sidi ngarang numidang weram Tamenglong da thungkhre migratory bird ama oiriba Amur Falcon asi Tamenglong thunglaba matungna tha amadi laigani Tamenglong Forest Division gi staff sing amasung Pusing Village gi volunteer singna Amur Falcon asina saktapam oiriba jaga singda patrolling satpagi thabak sathari local oina Akhu Aipui na haina
खंगनबा उसिक मखल असि अक्टोबर 4 फॉरेस्ट डिवीजन की स्टाफ सिंग अमसुंग पुसिंग विलेज की लोकल सिंगना मखोगी सक्तापम ओइरिबा मफम अदुदा चटपदा थेंगनरखिबनी मसिना इरंग तुरेल की सरुक सिंगदा उसिक असिबु तारामना ओकनबा अमसुंग मखोइबु ngak सिननबा ngairi सही खुदिंगी ओइना मालेमदा ओइना ख्वाइदगी साना पाइरिब उसिक असि नॉर्थ ईस्ट रीजन मरु ओइना मणिपुर अमसुंग नागालैंड की सरुक सिंगदा सही की ओइना किलोमीटर 10,000 रोम पाइरगा मखोइना निंगथम थादा मरुम कोकफम ओइरिबे साउथ अफ्रीका यौद्रिङैदा थोंलखिबनी हाइदि हाइनसु पाउक्सी एसिना मखाताना फोंदोरगली थैंक यू।